Bot lepa politics taubasna election da bot Phongdringeida Meetop kaya voter list da hapchin bagi thabak asi chathaduna lakli. Matang chahigi January manga da kendra khudingmaki final electoral roll phongkadoriba sida Kanglon Kaina Changshillakpa Meetop sing voter list agi LOUTHOKTUNA MAKHOI gi MARAMDAM da HALHANKHIGADABANI HAINA Joint Committee on Inner Line Permit System JCILP na phongdokhrei. Takhel lekai da leiba JCILP ki head office da pangthokiba paugi mifam da lup asigi convener Thiam Sarachandra na hai voter list da nauna ming hapchin ba kakthat pa amadi semdokpa sadokpagi thabak ase autonomous body ama oiriba ECI gi mathaune masida lengana yengsindana free thadoktuna thabak chathahalabadi tungda akaiba oirakani state asda niyom kaina Myanmar Bangladesh Nepal dagi sangsilakpa kaya asina demographic imbalance ama thoklak iba ase yenglaga Ministry of Home Affairs na illegal immigrants singi akupa information sing laushinaba Manipur lengakta paktak pirakhrabani Manipur State Population Commission lingduna thabak tawba hokrabasu mapungfa na huba ngamdana leiribasi akhang ahi kya hapchinjuna Meetop sing kayam yamna changlakhrabage haiba khangnaba white paper ama semgadabani lonena Churachandpur More amasung Kangpokpidagi lanjenaduna relief camp sing da leiriba mioi singbu Masana yadana voter list ki LOUTHOKPA kakthatpa taroidabani haina Sarachandra na phongdokhe amaramda JCILP gi call convener Luangcha Chingkhaina hai handak Manipur da thokliba irang amadi Myanmar da thokliba irang asida Manipur da niyom kaina changsilakpa singi oiba white paper ama Manipur lengana athuba matamda puthokadabani marak asida kasom khulenda Myanmar romdagi lanjelakpa refugee sing camp ani sajuna leire camp ani aduda amana kuki gi camp ni amana Burmese gi camp ni haiba khangle haikhe Lengaka All Manipur Student Union amasung MSCOP ka 1990 amadi 1994 da tengkhang ni ton yanaki wafam sing haibadi Manipur da thomjalagli ba foreigner sing asibu khandoktuna halankinaba yana che agreement ama sahi taunaki 2006 da akhoi civil organization kyan pulaga ILP demand committee sengki haiba committee JCILPS na Meetop khandokpagi matangda amadi voter list gi LOUTHOKPagi matangda hapchinba yaroi haibagi matangda su memorandum reminder kaya Manipur Sarkar da pikhrabani adubu matam dugi sarkar na yanakhiba wafam sing adubu thabakta onthokpikhide sunatagi lakhiba ihu adu namthanaba khaktagi yanachi ohenki haribusing asi thabak oina nganna pangthok piramnabadi ngasi gi kangpi irang thoklibi su tholamdaba yai Game the Lady Bessing Humanity Ground, Makoibu Sangjapa Manipur Sarkana, Pibi Regasu, Matam Paraba Matamna Makoshi, Maramdam, Hanaba, Manipur Sarkana, Lokot Bigadabani, Loinana, Akogi Saksu, Lone Manaba, Kang Umala Ibasiksi, Hana the Gihona, refusing Laksan Manamarduna, Akoi Ramnamda, Achowa Watoma, wearing it, Talaxida. Handak anoba kuki amuk chensel aiba kangup singchina lol amadi culture saksu loina manabanina makoi gi marta yepkiba matamda khandokpada awaba oigadabani hogi makoina leiba KMC gi mapanda makoi ji movement ta holedabani humanity ground da makoi we pifam topa facility kudimaksi Manipur Sarkar na pibiraga hoi thammaba matungda matam pharaba matamna makoi ji maramda halannabagi damta Manipur Sarkar na hona biu amadi Manipur gi miyamda mioi kyam chensel ai kam famda KM lai haibedugi akaknaba white paper do Manipur miyamda khangan biu haibasi thamjari